पाउसेदे यमफम ओइबा मर ओइबा पाउ खरा अपडेट तौजरे यूक्रेन ngमखै मनाक्ता लैबा रूसियन ऑयल रिफाइनरी प्लांट दा अचौबा मौंदा मै जाग्रे यूक्रेन के ताइनबा ngमखै मनाक्ता रूसिया की रोस्टोव जिंदा लैबा नोवोस खटिंग्स ऑयल रिफाइनरी दा ड्रोन अटैक अम ओरंबा याबा अमगे मतों ngasi yumsaka sunumita thabak lepkhre ana resident governor Vasily Golubevna social media da phongdokre refinery adugi Begum unit mai chalakre amasung refinery adugi territory da drone anigi masit makaising phangle anmang nai ge mai chak badu mothat kre amasung kanagumba miu embata sokide kalen thagi atia adu achoba maibul amasung amoba maiku kakhala tringai ki mamang Ukraine ngamkhai gi kilometer niwan khakla padalaiba refinery adomba drone amma paisen kiba adu social media footage adu haige refinery adu ton million 7.5 pawbagi sahi gi oiba capacity amalai amsung lising adima pandagi thabag hawke bane keblom dagi atopa paw amada nokok thangba Kharkiv region da Russia da ba puanweta sel kapsilakbuda miui tara mga sikre ana governor Oleg Sinek Govov na haike awon nopok thangba Ukraine da leiba Kharkiv asi lanasi horopada miui kya chena khraba adubo amokhalakwa ahokraba Russia ngamkhada leiba region namane Russian force in Kharkiv city gi khanokok ta kilometer kuntra lapa Sogib town da nombi kapsilakbuda miui taruk sikya masung mari sokhe atopa mioi manga amana Kharkiv city da sikya masung taraga mathoina sokhe city asigi awangda kilometer ni forum lapfa Zolosip kauba apikwa town amada mioi hom amaga sikhe lana sigi horokpada Moscow gi force na akan bamong da sel kapsilaki ba Russian ngamkhaidage kilometer yankai damak lapa Kharkiv city yamna thina sokhe atopa lansing adu ki matung mafam adu Ukraine gi force na amuk hana paikhe Madugi matung dagi Russia ki troop singna Donetsk amasung Luhansk region singda saba nokpok thangba Donbass loksin na ba honabada miyang changkhre nagalambarumda Russia na gas piba mafung phana lelok pa yaba ki phibam gi damak semsana na ba IEA na Europe ta warning tawkhre sahiya signing thamtha da Russia na gas piba mafung phana lelok pa yaba ki phibam leibana madugi damak Europe na khudak da sem saba mathau tare an international energy agency na warning tawkhre amasong government sina demand hantana bagi thorang sing lahot kadabani haigre IEA gi head fati Berol haiki madudi Russia na haukiba chayulda Russia gi lebak singda piramba gya sing sang hantana bogore blokibado Moscow na Ukraine da song na report landa henba kudong sabasing launa na bambiam thamlakpa kaloina da supply makata na kakthana da ba onarakpa gi mangjaw na ba khongthang waram bayai Russia na gas piba mafung phana leblok pa yaba gi phibam gi tamang Europe na sem saga da bani aina Berol na Financial Times ki interview amada phongdoke mar makata na phongdoki bada ningtham that naksilak pa kaloina na Russia gi aningba pambasing aikhoina hena khanglakani handak lebak asi na supply gas kak thaba hoki basi Europe ki gas storage da gas piba mafung phana lepna bagi mai da thanglakwa khongthang oigani aina ayangna thajai OEC digi members in funding tawwa IEA asi Moscow na Ukraine da landana ba sem saki bada Russia ba Europe da gas piba da manipulation tawi an baral sikhi ba an official body singe manung da an boy ki Birol na ki madudi sayul asigi akan basruk te Europe ki lepa kiana gas ki dipan hantan na bakit mamagai dage lairul laba koila sinatuna salaiba port station singi mathau hengkat hanba yauna khongthang kya lokat ki badu carbon emission hengalakani habagi nunang ba laiduna so crisis asita baram oiduna baram chaba khongthang ni hainai koina lawe koila mai thaduna power futhok ba hengkat na bhona ribasi matam kharagini masina ningtham thagi matam da maisa hengkadan baga marilin ba gas season bagi sang hantan bada mateng hoigani pollution ki chang yam nok wang na thokan bangam ba mai thaduna carbon dioxide emission hengkadan ba tarabasu Europe na fossil fuel sing mapandagi fusilak bada defend tawba hantana ba bai khaliba thorang sing asina renewable energy puthopagi capacity su hengkadan gani awarumda IEA gi se fasina European government sing na hojik phawda lokholiba khongthang sing asi Russia na gas export mapung phana lebak pagi fibam khanar pa matamda matik chade han sopong doke mang hai ki madudi ningtham thagi mang oina storage thalanna bagi damak hojik gas supply sing jar mo kai liduna thamna balokot pam thokpa khongthang kudimak Europe ki lebak sing na lokot ka dabane
Ningthamtha naksilakpaga loinana energy demand chu hengalakani matang asida Russia na gas export makata na kaktharakpa tarabadi aikoina khanaba yaba wafam amade posagasi government na miyamda amade atei consumer sing da chang tamna fanganba asini tana fanganba asini an sumang phongdokhe Severodonetsk city da Russian force ka khuthok nariba ase Ukraine na norok ka pangkha koina sangtam nakre Severodonetsk city the Russian force ka khutung nariba ase Ukraine na norok ka pangkha koina sangdam nakre an official report amagi matungena phongdole Ukraine gi Donbas region gi yamna marweba city ani da Russian force na langoi chansin dona laire haugiba thamari rom chumna Russian force ka Ukraine gi lanmi singna lanthing na rakhiba asida ikhoina leiriba poison khudimakta Russia gi lanmi na bom to kapsin dona landarakbi thong sing chathari masina maram oraga Severodonetsk city da Lanthing na riba asi norok ka pangkha koi haina phongdokre Russian force na hoki basaul kaya gi matam masida Severodonetsk city de leipa Ukraine gi lamni singi poison ta akan mabong da bom to kapsin dona landa silagle Russian force na Severodonetsk city asi mafung pana control tawna da bahona ribane Ukraine gi lamni sina makoina leiriba poison adu da leng dana leiduna Russian force ka chap chana lanthing na da basem sadun leiri haire Anda kira mit khane gi matam asida Russian force na Severodonetsk kha thangba sarukta territorial gi weda khodong chaba laire amadi masi ga thangna lairiba Laishram city tamna su Russia gi lanwi singa sina sangse lagle Donetsk river na Severodonetsk city amadi Laishram su khaidok tuna lairiba ne Russian force sing asina Laishram city bu langoi janchen tuna thamna da bahonari Ukrainian force na su city ase control tawna da bahonari bane Russia ki lanwi singa sina asoba makal ki khojukulai sing sina duna Laishram city da bom top kapsin dona landarakle Laishram city ki mioi kya ama evacuate tawkre Severodonetsk city asida civilian cha kya na azov chemical plant chang phomlok dona laire adu bahari be civilian sing asi bom top yamna kap na ban maram warga plant adu dagi evacuate tawangam dana laire karigumba awang Mathakta agreement ama purak panatraga na nakal ani ki barakta Sesbair ama thamdana lambi piraba khakta da civilian sing evacuation tawbagi thawang asi othokpa yai hare Maragasida Russia gi nobo khas tin oil refinery da leiba heat transfer unit amada ngasi mai chapagi thawdok ama thawkre Russia na Kharkiv ta rocket attack chatharki bada mioi kun sire Russia gi lanmis na Ukraine gi wana khwaidagi chawba ani suba leiriba city Kharkiv ta attack tawkre an official report amagi matungena phongdokle Maragasida Ukrainian border dagi kilometer nipan rom lapna lairiba oil refinery amada bom tasilakpadi ki paijake refinery ki baike dagi cross border adu drone plane ani sinadon attack tawbagi thawong sing chathaki bani haire Medical workers sing na sujungi ati akai marakta nam sindun leramba nan sindun leramba al oirba nupi amagi body puraga jagi ari harba nupi asi masagi chahi marpumanga sore haire Ukraine ka authority singi baike dagi phongto kibada attack adu tambioi taramanga sire aduga mioi taraga taruka aso apan nangle hari thodogadu lebak puan beta thokibani Resident Governor Oriba Oleha Senego Vok na phongdokibada Russian force na Kharkiv city as the bomb top kaya kapsin landa aseli ahubda makoina Mariupol city da su kapselamke karigumba makoina asigumba thong singasi makasa tarakpa tholabadi khudong thiba mayuk nagani Housing maruba lanpam masid Donbas region ki manung chanba Kharkiv ki kha thangba do hoire Yemen the security force the attack tawkre Unifan sigre Al Qaeda militant singni han singnaba khulai matik chana paiba myoi kangbu amada jum sakachana beta Yemen ki khathangba province amagi security force amada attack tawkiba galoinena Nagalani ki marakta khuthokna bada trup maga amasong militant home city and officers in the phongdoragle Ayuangan bada security force amada attack tawkiba ki thodu adu singilamdam oidba Sabwa ki province ki capital adakta thokibane Masak maming phongdok ning daba official singi matungena attack adu da yamrabada atai trup mari chu aso panangke Official sing asina makata na phongdok kibada tokhaina tanana balal horiba Southern Transitional Council bo sawgatpa trup sinangak sileba force adu da target tawdun sathakeba attack adu global matana claim torok pa leitri Separatist Council asi United Arab Emirates na sawgalibani mazong Council asina Yemen ki khadang balamdam ayamba control tawdun laire Council asi malimna sakangba government ka tathinai official sing aduna makhatan hairi padudi all full sing tabaya pa amadi Saudi border da junction baya pa strategic city aduda
reinforcement sing thakre Al-Qaeda militant sing area adu operate tawdun attack adu group asige kuni haibagi singnaba lai araso official sing asna phangdoge Al-Qaeda in the Arabian Peninsula natakna equifi asi matam sangna global network asigi khwadagi sathiba branch ne andalong da lagle group asna US mainland sathira ba attack ya chathana bhona ba lai khiare ASEAN ki defense minister singna blog aside hena thajaba thapna ba phirep logre Association of Southeast Asian Nations ASEAN ki defense minister singna lamdamase ki miyam ki kanana bagi dabak blog asna thajaba hena thamba ga loinana unity amadi rule sing the yumpam oibo order hena sasalana ba jum sarhasana beta wareb logre Cambodia ki capital Phnom Penh lebaka se ki deputy prime minister amasung defense minister General Devan Chair logdra bang thokiba taraga turuk suba ASEAN defense ministers meeting ADMM luraba matung da release tawkiba declaration amada defense minister singna wari basji laure haina phang thokibani lamdama se kim yam buk kan hanan bagi damakta ekoina rule sing da based over regional order ka handana thamna phamade ASEAN ki charter amasung treaty of amity and cooperation in Southeast Asia TAC da palliba fundamental principles sing chena ka na ba ekoina wari laure and declaration adu da panke Defense Minister in Southeast Asia ki lamdam da Mathakta phibam security maintain tawbaga loina sel thongge thabak tharom sing chakotna bagi pantam mafung phana phangba gamna ba mapan ki partner sing da defense amsun security cooperation loina amaga thajaba hengada bagi khongthang seng makhatana lokot pagi wafum su yana ke lamdam se ki maru security architecture weba ADMM amasung ADMM plus ke khuthang da strategic dialogue amasung Practical defense cooperation hengana ba punna honamina ba hanasu defense minister singna wareb loke minister singna ASEAN khwaidagi hena maru eba lobagi wakhalon ga loinana amana amagi affairs tamadi sovereignty amasung territorial integrity da ko thingin daba hyper ASEAN ki principle singbo ikai khumna ba hanasu wareb loke kumjali sing amaga sa panum phuga tare talengkhat kiba ASEAN da jawre balebak singge Brunei Cambodia Indonesia Laos Malaysia Myanmar Philippines, Singapore, Thailand, amasung Vietnam ne. Taliban ki education minister ani mapalebak ta chatbada UN na Athingba thangre. Taliban ki education minister ani UN na mapalebak ta chatbada Athingba thangre ana official report ama ki matungina phangdogle. United Nations Security Council na sanction exemption list ki lagthoklaba matung tarakpada UN na Athingba si thamlaki bani haire. UN Security Council Taliban Sanction Committee na ningthaukapan bitai hena ba yautuna Athingba do Sangdokpada yanaba purakibani Taliban ki leader Tara Gumdoibo travel ban exemption adu sangdokre atomoinamak education minister horiba Sheikh Ahmad Said Kelamadi our education minister Abdul Bagi Basir Awal Sahasu list adu dagi lauthoke Taliban mas ta da pismasa singga high school hangdokani hana thajaba pikiba do handokra matung de UN khongthang ase paikala kibani UN ki sanction asina Taliban ki member kaya amabot target thoribani Masih waiduna sulusing bakara amada ti UN sa tariba thawang ase janing de bolli Taliban na nupi masa sing na tamliba school sing thingtin na baware plo kiba ase malem gi obe thak su akan bamung da kantem tawri bani haire Myanmar ki military junta na Aung San Suu Kyi gi trial prison benu da hongjin kre Myanmar ki military junta na kari gumba wafam amata sandu na tak patawdana Aung San Suu Kyi gi trial sathabam Mafam masi courtroom da ki magna lairiba prison da hongjin kre an official source ke matungina phangdokli novel laureate oiba Aung San Suu Kyi ase masagi sahi marfudara taret chore maki mathak da criminal offense kun hera sars tawri mabang sahi angan ba sarukta Aung San Suu Kyi mafam singthuraga phajinna thapla kibani maki mathak da corruption ki sars ke amasu tawri junta ki leader min on lying na Aung San Suu Kyi bo capital Nevai tau ki mafam takthok taba location amada phajindona thamla ke bani haire nonglep tuna chubadagi isau nanglaba Bangladesh ki miam da anoba climate ke section warol thamlagle malim gi oina chauna honglak liba climate change asana maram oidona lepalaitana nong churakpadagi ising isau amade mahausa ga man ataba mongda mangan takhaningai oiraba thaudoke thogandona Bangladesh laibak pamba khwaitagi mangta palibak am ohelakli ana scientist na phangdorakre Scientists in the Fondorokpada South Asia ki monsoon ki nong asinam hausa gom atmospheric pattern da nong churampadagi kahena akan basafu galoina na malem gi oiba sabagi sang hangalakpana maram oidun ising isau hisang asi hen wangkalak pagi maram am oiragli
ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯃ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯔꯣꯝ ꯆꯪꯒꯅꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯕ ꯅꯣꯡꯆꯠ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯋꯥꯇꯔ ꯚꯦꯄꯔꯁꯤꯡ ꯑꯗꯨꯅ ꯂꯩꯆꯤꯜ ꯑꯣꯜꯂꯛꯂꯒ ꯅꯣꯡ ꯑꯣꯏꯅ ꯂꯩꯈꯥꯗ ꯍꯩꯊꯔꯛꯄꯅꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯗꯒꯤ ꯁꯤꯜꯂꯛꯄ ꯑꯀꯟꯕ ꯃꯣꯟꯁꯨꯟ ꯄꯨꯕ ꯅꯣꯡꯁꯤꯅ ꯅꯣꯡ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯨꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯆꯥꯎꯅ ꯑꯣꯏꯔꯤ ꯍꯥꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁ ꯔꯣꯛꯁꯤ ꯃꯦꯊ꯭ꯌꯨ ꯀꯣꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯌꯥꯝꯂꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯊꯣꯛꯄꯒꯤ ꯏꯝꯄꯦꯛ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯃꯈꯥ ꯇꯥꯈꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯟꯃꯤ ꯁꯥꯡꯂꯨꯕ ꯑꯃꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯆꯠꯄꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 9.5 ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯁꯤꯡ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯂꯣꯟꯅ ꯌꯥꯕ ꯊꯕꯛꯅꯤ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯁꯤꯡ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯂꯣꯟꯅ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯌꯨꯄꯤ ꯒꯚꯔꯟꯃꯦꯟꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯍꯥꯏꯈ꯭ꯔꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯊꯣꯛꯈꯤꯕ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯃꯥꯌꯣꯛꯇ ꯐꯥꯁꯇꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯔꯨꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯈꯔ ꯂꯩꯉꯥꯛꯅ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯈꯟꯅꯕ ꯃꯔꯥꯜ ꯊꯥꯡꯖꯤꯟꯗꯨꯅ ꯌꯨꯝ ꯁꯤꯗꯣꯛꯈꯤꯕ ꯅꯠꯇꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝ ꯑꯅꯤ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯊꯣꯛꯈꯤꯕ ꯔꯥꯎꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯖꯨꯝꯕꯨꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯤꯕ ꯖꯥꯃꯤꯌꯥꯠ ꯎꯜꯃꯥ ꯏ ꯍꯤꯜꯒꯤ ꯂꯃꯥꯏ 34 ꯄꯥꯟꯕ ꯑꯦꯐꯤꯗꯦꯚꯤꯠꯀꯤ ꯚꯔꯖꯟ ꯑꯃꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯇꯣꯅꯣꯃꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯨꯜꯗꯣꯖꯔꯁꯤꯡꯅ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯃꯑꯣꯡꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯕ ꯃꯑꯣꯡꯗ ꯆꯠꯊꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯄꯤꯇꯤꯁꯟ ꯊꯥꯔꯛꯈꯤꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯌꯨꯄꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯖꯥꯃꯤꯌꯥꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯅ ꯉꯥꯛꯊꯣꯛꯂꯗꯨꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯍꯥꯏ ꯐꯪꯁꯅꯔꯤꯒꯤ ꯋꯥꯔꯣꯜ ꯑꯃꯗ ꯃꯈꯣꯏꯅ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝꯁꯤꯡ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯑꯇꯝꯅꯅ ꯁꯤꯡꯗꯔꯛꯄ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ ꯑꯣꯏꯔꯤꯕ ꯖꯥꯃꯤꯌꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯏꯁ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯪꯁꯅꯔꯤꯁꯤꯡꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨꯄꯤ ꯂꯩꯉꯥꯛꯀꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯅ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯔꯕꯥꯟ ꯄ꯭ꯂꯥꯅꯤꯡ ꯑꯃꯁꯨꯡ ꯗꯤꯚꯦꯂꯞꯃꯦꯟꯠ 1973ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯌꯥꯕ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈꯤꯕꯅꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯂꯨꯞ ꯑꯃꯗꯒꯤ ꯃꯥꯌꯣꯛꯇ ꯑꯇꯝꯅꯅ ꯆꯠꯊꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯑꯦꯐꯤꯗꯦꯚꯤꯠꯇ ꯁ꯭ꯄꯦꯁꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯖꯅꯣ ꯈꯨꯗꯦꯞ ꯄꯤꯗꯨꯅ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯂꯤꯂꯣꯡꯒꯤ ꯚꯦꯇꯔꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯕ ꯁꯦꯟꯇꯔ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯦ ꯑꯥꯝꯗꯣ ꯂꯧꯃꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯂꯤꯂꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯦꯇꯔꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯕ ꯁꯦꯟꯇꯔ ꯑꯁꯤ ꯑꯋꯥꯠ ꯑꯄꯥꯗꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯗꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯀꯦ ꯑꯦꯁ ꯋꯥꯍꯤꯗꯨꯔ ꯔꯍꯃꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯚꯦꯇꯔꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯕ ꯁꯦꯟꯇꯔ ꯑꯅꯤ ꯑꯁꯤ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕ ꯑꯁꯤ ngasi amdo amadi pangal students organization PSO na satkiba yangchen khongchat amada khanglakibani khonggang asida leiriba veterinary hospital sing asigi official singta awat afa hangnana bagi sangba matamda somna tangi official ani khak leiramba thengnaraki masida natana veterinary hospital building asiso phibam yamna fatana leibasu thengnaraki lilongi jamna maru oriba lilong awreibi turel hanbi singkham maning ubak thongda leiriba primary health sub center BIS AC asi lilongi mai chabukta leiba amadi miyoi lising tararomna konba mafam amada leiba maramna misinga jamna chana daba PSAC amawere mi lising tararom yana leiba mafam asida supnagi phet tararom khak oigadaba rom amada PIC hostel oina lehoba thengnarake masibak jamna matam ka chuna daba haibadu oiba maramna khodong thiningai oiba thawthok kya lakpa yabagi akiba lai Maramaduna lilongda leiriba veterinary hospital amasung primary health sub center ani asi athoba matumda leikakna miyang changbiduna matamga chunaba mawongda semka chagat piu haire dress designer amadi phirol salibasingna gelau inat muthatnaba khongthang khudakta gi lepkadabane Laishram Soma gi Mathakta Filam kambari nedaba Hiram Khudingda Athingba Thamle EYL dress designer amadi phirol salibasingna gelau inat muthatnaba khongthang khudakta gi lepkadabane Umanglai Arabuda Laithau Tintau the Sinariba Fizet Laiteng, Madang Sana Sinabio. Manipur Filam ki artist, dress designer Amadi Lamdamasiki Famnaiba, Langaki Pam Pari Pikarana Masu Masugi. Fizet Laiteng Amadi Kangun Kaipa,
Masjid maring barangba fijet laitingna singba mayam ama sinatuna laibongda maring barangba mongda jagoi sajinbada Laishram Soma mane. Hiram asiga mari lainana EYL na loisang da lakna proposal che pibada tawo warwidabagi amade khunai asigi tongi meruna lana bata utam kina balai harawbagi. Fijet laitingba social media da lana lamjing da video thagalipa amade video clip du bakak nana bahaibada tadaba amadi hen usitaba mongda hena. Yellow inat pasing na tuna tagalak pambaram na EYL na Laishram Soma gi Mathakta Filam gambar ilai dapat Hiram Khudingda wakal tamina driba pauba Athingba Thamle haina inat jokat lob EYL gi jalan jagatari soibam pibaret morang sana thadorok pa cerula mana phangdorak le karigum bahari ba Athingba asi bo thawai drabadi laibak miyam amri lup kana lokot pam lagolak pa thabak thoromda masana jahaja jana lau jagadabane EYL amadi laibak miyam na changchilibi hello inat ki masakso masak besar nabi bo yokat pada irai bak irai sasina sawat biyo iramdam irai pak asida ina jokat pagi mingda dress designer kerana matat kakta tuna hana lejaran ba masak masada du thugar po matamda irai sasina tumina leigadra EYL ki thamisin tumina lei thokloi lamdam masigi yellow fruit singin nat chanabi irai bak king hamkhai ki saktam da singnarak laba mate muthana ba honarak labadi thawai na pontha pirabasu mayong gane EYL na kadong da inat mutat anda bahor arak pasing da karigumba posak amada kamandik na tuna waroisin porak loy yalangwai dagi ima mai bin umanglai arok da sinari ba orik set ay na khang na ba koklen da thet pat lai tengi polam asibo maidingu ningthau kaya na ima amai be da pina be ba managi lai teng polam amane misam na thet pa sinna ba yaram de sinar basu aba logduna ba phamatam gi matungi na kaulon chumna sinarami abasi khangbi ga dabani arasu chero lotuna makataragle Makatarak pa atopa pauda World Cup ki ticket $1.2 jon bangam kre organizer Qatar da sahi asiki November December da pangtho ka doriba FIFA World Cup ki ticket $1.2 ngasi fawda jon bangam kre an organizer gi maikai de ki phongdorakle Chief organizer Hasan Al Thawadi na phongto ki pada Middle East da anbo na pangtho ka doriba World Cup asida record oina angak pamongda ticket demand tawakle Masin takpadi mafam asdam yam da lakna ba khawrang na ngairi haibane Qatar hotel gi accommodation laisalak tabana fan kharati traditional Qatari tents lising amada laigani atuka ato phasina Doha gi cruise chef dokta yare kani haire Arubida content sing asikemar uiba pau khara asiba pau damjariba Manipur local YouTube channel asidagi yangbiri bak panamuk pathagasari channel asna domda kanar badi subscribe tabi subscribe tabi rombaroi na like and share tawu kabi gonop number po amukana thagasari